Ngara numida wairam phongkhiba pandam pause degi maru oiba pau khara khangatjaraga miyamda khudo tamjige Kuki terrorist na drone amadi sniper attack sathaki habage praman sing NIA na kota phaklakhre Imphal West District ki kautro amadi kadangbanda sahi asike September amada Kuki terrorist na drone bombing amadi sniper attack sathavada maunha amasiraga piklibab machana aso apa nangan khibani habage video footage photograph amadi Caesar Memona chingba NIA ke makedege kota phaklakhre Organizer da fonglapa pau amana hai sahi asike September amade Imphal West ki kautro amade kadangbanda Kuki terrorist na chatharakpa landa da mapamda lakpe mauna amashi ki bagaloinana piglibi machanupi na aso apanangan khiba thaudo adugi matangda NIA na thikalapgi saruk ama oina attack adu Kuki terrorist na drone bombing amade sniper attack chatharakpadagi thokibani haibagaloinana Caesar memo amade audio video footage na jingba special code NIA Manipur da phaklakhre BNSSK section 105 ki makhada NIA na FIR laukhatlaba matung evidencing adu phiklakhibani case asigi special PP Pravik prosecutor na phongdorakhibagi matung inna September amagi nungthil pung anirom tabada sniper rifle sound aphaba makhalgi khulaising paiba Masak khangdaba Kuki terrorist na kautro amadi kadangbanga naknana laiba nongsup thangba chingthaklom drone bombing amade sniper attack chatharakpada sei kuntraga mathoigi mauna ama sibaga loinana mahaki piklibi machanupi sokhe leba asigi oina yamna hakchimba thaudo ama oiribade micham miyamda drone bombing chatharakpa asin haina phongdokle numit aduda Kuki terrorist na drone bombing amade sniper attack chatharakpa aduda anakpada leramba security force nasu handuna nakal anige marakta nongmai kapnakhe thaudo adugi matangda lamsang police na Kuki terrorist singi mathakta BNS Arm Act Explosive Substance Act amasung UAP Act ki makhada tunga by section makhada case laukhatke special PP na makhata na phongdokhibada Ministry of Home Affairs na thaudo ase NIA de thigatna bakhangalakpadagi amuk hana case register tawbaga loinana mari leinaba documents sing NIA court ta sinarakhibani thaudo asigi matangda NIA na thigatpada September amagi nungthil pung anirom tabada Kuki terrorist na kautro amade kadangbanda attack chatharakpaga loinana mathang numit ki ayu angamba fawba makhata na attack aduma chatharakhe amadi numit adugi nungthil pung taruk fawba leptana drone bombing chatharakhe masigi matung Kuki terrorist numit asima ki mamsilakpa matamda kautruk ta changchilakna kautruk chingthak laikai da attack chathaki haina su phongdokte case asigi CIO na thaudo asigi matangda forensic team na phangba polam singning thina sil amade pek tawraga sinarakhe NIA gi application adu court na ningthina review tawraba matung petition adu ba ayaba pibaga lonina court ki mamangda sil evidence sing photograph amade video sing masing khangdok minakhe photograph amade video sing aduna court ta sinaraba matung atai material sing sil tawraba matung NIA gi custody da amuk hanna sinaki haire makha tarak poina kanglai pa ki meragi pause digi maru eba pau khara khangatsaraga miyamda khudo tamjike Masak khangdaba sa amana yen nganu sing halam lei matam kharagi mamangda Manipur gi singi sarukta leiba Kajenglanggumba sa makhal amana tampaki sarukta kumtharaktuna numidangda yumda loiba yen nganu sing paktangna sabagi thodok thokraba matungda ngarang Kakching district ki manung chanba hianglam gi mafam kharada masak khangdaba sa amana imung aduda loiba yen nganu sing halambagi thodok thokre haire ngarang numidang hianglam gi imung amada loiba yen nganu sing halamba amade nganu yen sing adugi puknum gi saruk sing hogadina sakhibagi khudam sing phangki haire oirakliba phibam aduda maikai adongi miyamna cheksin thorang lakhotpa sokhre hojik phawba karamba sa makhalna yen nganu sing halaba matungda thibong thirel gi saruk sing damak sabagi thabak chathabano haiba asi khangba ngamdri haire makha tarapa pauda December 10 da chakwadoriba puari oigadoriba khongsa asida miyam pumbana saruk yabiyo Pradeep hojik Manipur da thokliba iranga sina miyoibagi hak khonggawngnaba amade terrorist ki oiba thong kya ase thenganaba amade apumbagi saktam sagatnaba lakliba December 10 International Human Rights Day numitta amuko MSF amobawa purai lay marol amade
Kuhalna punna sinduna sakadaba achauba puari oiba khongchat Mass Rally asida sintha lepidina mipum khudimangna saruk yabinaba lup manga asina appeal tarakle hiram siga mari lejana ngasi amuko gi office da pangthokpa paugi mifam amada amuko gi general secretary Pradip Kaisang Themna makhatana phongdokhibada International Human Rights Day ga mari lejana pangthokadoriba puari oigadoriba khongcha ase ayupung 10 dagi Thamaiban Thau ground dagi hauraga Khumal Lampak fawba chakkani khongcha asina Manipur da lairiba furup khudimak nungsi chanana laiminanaba apumbagi pangal sakti sagappa khongcha asida Manipur muthatpa yaroi self determination is part life repeal of OSPA 1958 nupi angang hatpa terrorist ki thong khudak te lepo haiba kholaw sunglaw goni khongcha asida mipum khudimakna saruk yabiduna India lengakta Manipur gi apumbagi saktam sagatnaba phirep lawpadagi punna saruk yaminasi aina phongdokki mifam maduda saruk yakhiba lupmanga gi wangangroi oiriba Phonindro Konsamna hai International Human Rights Day asida malemgi miyamna phangnakraba tunga rights sing self determination gi right political status income social cultural rights punna mafangkhrabasu aikhogi state Manipur dadi masi phangdre counter emergency gi mingda lamdam asida miyo minakya ama chatharakpa British loiram lenga oinana ba semlamba the Corneum law of OSPA gi marumda miyo minakya tauba nupi oibi singi ija temchinna ba kaya thokre haina phongdokki mahakna makhatan hai life to self determination is our birthright haibasida yumpham oiraga aphospa lilif tawgadavani aphospa gi marumda Manipur miyam amaga khanna hanba kaya asiki mathakta ilege emergent singna oigera unseen oiba actor singna oigera terrorist singna yamna phaba makhalgi khulai kya sijinaduna misam miyamda landa duna human rights violate tawrei loinana masigi mathakta yum kai kaya maithaba pikliba angang yaung nupi kya tamthiba mihata hatkhrei army gi naton sumangda bombing tawduna micham hatpa army ke manungda micham mangkiba kaya ase akan mamongda condemn tawi asigumba thong kaya ase India lenga angele fangadavani haiba panamda masili pangthokadoribani masida istat asige section khudimakna lili asida saruk yaduna mapum phan biu amade nami asida ban broke tawbidana basu appeal tarakli makha tarapa pauda lal mayok narabasu sarkar gi war on drugs lepalaite ekar kuntra da tharaba popi detect tawrei mari farei state asina irang mayok narabasu leptana chatharakli ba war on drugs ki saruk ama oinanga si Urkhul district ki Khamasung range da lam ekar kuntra da tharamba yamlaba popi pambi sing detect tawrei lonina popi sing adu tharamba da senaba miyoi mari phaklakhre haina police ki pawasin hairei pawasina makhatana haribana Pharaba miyoi sing adu de Pammai Ramsa Jaikun gataret license simra jaini fumapan kapangkhui khasim amasung yatei aspi kawi makhoi degi area gan ama amasung thang ani phaklakhre hairei atopa amana ma police station gi manung chamba ma pudong da lam ekar amada tharamba popi pambi sing Manipur police forest department amasung executive magistrate yauba team amana yanthatuna mangan khrei lonina beles chairman gi mathakta mathok tabe action sing lakhot kre hairi